मरुइबा पाउंग खतंग मयामदा अपडेट हाना थमजगे ब्रेकिंग न्यूज ता मणिपुर पुलिस कमांडो की ममिंग लेरबो ऑफिसर हौजिंगना मोरे की SDPO ओइरिबा सिंगथाम आनंद कुकी मिलिटेंट सिंगना कबलकपा स्नाइपर राइफल मरुना पाले हरि एडिशनल SP कृष्ण तोमिना लुसिंग स्पेशल कमांडो की टीमना मोरे द ऑपरेशन सथबा होख्रे कुकी मिलिटेंट सिंग अकन ममोंग खुद थोकनरि हरि म्याम पुरा नबो अपडेट ngaminesensu channel सुगी मेकेदी म्यांगी फुन मखा ताना थमजरि लोइनना हौजिक फंगबा दि फ्रंटियर मणिपुर की अपडेट अमगी मतुंगिना हाइरिबा DSP अननसी मा के असोक पदुल मारम मोइतुना लैखिद्रे हरि मा मोरे द लैखिदबने हाइनसु अपडेट असना पलेम सम लोइनना म्याम पुना नबो अपडेट ngaminesensu channel सुगी मेकेदी म्यामना थमजरि ngasi phongkiba tongan manipuri sifong sing amasum thokiba thawdo wathok singdagi maruibi I pauk sing miyamna thamjagi ahanbada ok asiuba thadaba sing phanaba khankhre director Torel amasum pat African swine fever na siraba ok asiba sing thadariba mi sing phanaba mari lenaba district authority da khankhre haina veterinary and animal husbandry gi director Dr. NG Ibotombi na phongdokre Sanjen Thongda Liba, Directorate Office Tangasi Paumisinga Unabama, the Dr. NG Ibotombi na hai. Lamdamasi the African swine fever Yokshilaktun Okia Siriba Sigidamakta Nuaitaba Pawi. Laina Asina Maram Oeraga Lamdamasigi Farmer Kiana Yamna Wana Semgasava Farm Sing the Oxing Sizilakiba Sigi Nuaitaba the Suit Department Kangi. Department is in housing Laina Sandorak Liba Mapam Singasida Control and Contaminant gitabak sing yamna kana fakatuna laina asi makhatana sandoroktana bokhona ringai serakta kana gumana asibo oksing asi turel dama sumpata hondorak liba hondorak liba asimak yamna lebak thibani mangna hai isingna thadarak liba asibo oksing asi sahing saba sa osek singna saruraga makhatana laina asi atopa maphamda amuk hana sandorakani masina isingbu motion handuna aikhoi miyoibedasu narak yelakpa kaya ama thurakpe Maramaduna Control and Prevention of Infectious and Contagious Disease in Animals Act 2009 ni makada anaba sa usek sing mafam sadana lauthokpa sigidamakta ain goeba habak lokhatpa yai ek asigi makada mara leiraba singbu jail la thamba amadi fine oina sel thian ba yai asiguma ain goeba thabak sing asi lokhatringai da miyamna wakhal tahani Magna hai housing department gi lairiba rapid response team amasum department gi mari leinaba district ki officer singi matingna asibu ok singa madi infected zone da lairiba ok sing halaga ningthina laina sandoraktana bamongda phumjin begi thabak tawri ngasi phawbada punna Imphal East Imphal West Kaksing Thaubal Urkhul amasum Kamjong district gi punna ok sahum lom halaga phumjinkhre kanagomana laina asina maram oiraga ok siba naba lairaga su department da pawpibiu Madugi lokat pum top kathabak sang lokat kani laina asi thingna ba khona bada miyam gi saraba mating sangi haina director Dr. Ibotombi na phongdokhe makasa tharak poina sanga express ge topa maruibi I pauk sung miyam na thamjage singthak ta saramba bunker taruk thugai khre yamlaba khulai sing fogat khre Kangpokpi district taina ba Imphal East district ki mapam khra ngihak leitana Kuki militant ni haina singnaba singna singthak tagi nomai kapsinduna landarak pamarakta pamdaba thagdok sing thoktana ba security force singna lokalak thabak singna sidi singthak ta saramba bunker taruk thugai khibaga loinana yamlaba nomai amad atei khulai sing fokat pangam khre Pauge likun sing hai ngasi ayuk tagi nungthil phaw Imphal East ki SP Dr. S Ibomsa additional SP Herozit Sagolmang Police ki OC ki mating loinana Taragani suba Assam Rifles ki CO Colonel Oinam Akas lusing laga Manipur Police ki personal nipfu Taragani suba AR Taragatruk suba AR Kungani thoi suba AR amasum CRPF ki mari suba battalion ki apunba kangbuna thi humbi ki thabak satakibani Imphal East district ki Sinam kom amasum sanjelo ki singthakta Kuki militant singi bunker sing sadanu laire amadi mafam adurigi haidok haijin tawraga tampak lamda hek numai kaplakpa gi thabak sing chathare habigi thajabi yaba paw leibaga loinana akoibda leiba miyamna mafam adu waida leiba bunker sing thugairaga neutral oiba force thamnaba oirabana hairi adumaina miyamgi apama matungina thabak lokhatana lakpa marakta mafam adu waida leiba Sagolmang area da leiramba army gi kangbu atop mafamda satkibadagi Taranipan suba Assam Rifles lakhibaga loinana miyamgi yengduna pamdaba thawdok sing thoktana ba thabak lokhatpa hawrakhibana hairi Sinamkom area gi miyoi singda natana atai anakpa mafam singnasu akibagi phibamda adumak leibadigi singthakta leiriba bunker sing thugai baga loinana Kuki militant sing takthulaga amadi Maite UG sing leramba tarabadi takthoknaba pannam nanga sing operation adu ayuk pung taret
taretagi hauraga nungthingi pung ahum phawba satakibana hari ngasi combined force na matam sangna satakibu operation adu da sinam ko mamasum sanjelo ki singthak ta lairamba Kuki militant singi ni haiba bunker kya thugai ba ngamkhiba ga loinana yamlaba khulai sing fagat pangam ki hari ngasi gi operation adu da magazine ga kona 9mm carbine ama magazine ga kona ba .22 gi rifle ama country made rifle ama magazine ga kona na 9mm pistol ama magazine yaudaba country made 9mm pistol ama country made pistol ama inches rifle gi magazine ani SLR magazine ama detonator taruka kona ba grand marfu WUP Mark 1 taruk .36 ki hand grenade taragamani diffuser taragamanga bom ring tara amasum kapthokraba marugi tokning tarukni yumnam khonau isika sambai yauna sinam ko mamadi ising thembigi miyamna singthaktagi Kuki militant singna nomai kaptharaktuna landarakadra haina mipaina duna leiramba dunga si Imphal East ki SP Dr S Ibomsa amasum taragani pansuba AR gi CO Colonel Akash na lusingba combined force na bunker sing thugai duna khulai miyam phagat paduda nungaiba madi mari leinaba singbu thakat phongtokre mafam aduwaida makhatana pamdaba thaudok sing tholaktana ba taragani pansuba AR gi post hangdokhibagisu nungaiba phongtokhi haidi ngasi gi operation adu da fagat khiba khulai sing adu logyoba thabak sing lokhanaba sagolmang police ta sinakre haidi mari leinaba pawmana ngasi Imphal East district ki lamlai police na konba sanjenbam khulen Gauran Garama sum Terakung area da combined force na operations athakiba loinana khusu khulai mayam ama fagat pangam khraidi Pawgali Kunsing Hai Nasig operation adu Imphal East Commando Khabai Soida Libi Special Commando Unit Nipan Suba IRB Taris Suba MR Marfuga Taruk Suba CRPF Amasumari Suba Assam Rifles ki Apun Bakangbuna Satakibani Operation adu the Fogat Kiba Nomayama di Atay Kusu Kulai Sing adu di magazine ga Kuanaba 303 rifle ama magazine ga Kuanaba semi machine gun carbine ama magazine ga Kuanaba AK rifles ama magazine ga konaba 9mm pistol ama detonator yaudaba hand grenade kun maru yaub AK47 gi magazine ama inserts ki magazine ani maru yaudaba inserts LMG gi magazine ama amasum maru yaudaba M16 gi magazine amani pharaba polam sing adu makhata pa logi thabak sing lokanaba lamlai police ta sinakrari Susampur district ki Susampur police na konba demolzang khunasung asi security force na operations athakibaga loinana yamlaba khusu khulai sing fogat pangam krari ngasi fagat kiba khusu khulai sing adudi 303 rifle ama local made single barrel ama 7.62 mm gi nongmai maru ani yamna sana kapa yaba country made motor ama country made motor gi shell ani tear smoke shell ama rubber bullet ka kona ba 35 mm anti riot Loiselakponi special content kadang mayam na thamjage ngasige huyelan pause phong ki editorial content gi mari suba page ta ki lakhok saraga Kuki lamen be singi aroiba khongau hekta haining lai satreka marfu gani pan suba jitien na merakpam loinana pause sida phongjari ba warning singa sigi wakal miyeng ai ba masa masa gini pause sigi wakal na masum miyeng ga thoidok na mari laina de aikhoi mitei singoi ba pawro oma ningsing lai angang na mai ba saba mangthali Hai apa sabana ha mayamna ikhang ni khangdana au apa sarakpadagi mathong marang khangandabagi mawni thaba ama tabu matamna munna khanba akhangai singa tanaba khananainaba tungda apaba phalama purakpana mai pakadaba thaba adu tawbana phaikhali munna khananainadana mana aningba apamba tawnaragadi madugi mai pakandabana ayam oi habisi akhangai singa tapirami English ki proverb ta asuna thingnaki too many cooks is brought Fu hauba haigadra pujari haigadra sakthong mi yamaga sa aputpa mahi samput mang takhali asumaina isam samna wan tok pizarage pujari aheiba neklaga miyam saba yanaba mahau leinaba saksa haijanaba usap melagi damak hotnaribani siel tingna matam mangna hotnaruraga pujari na suraglabadi punamak mang takadoribani aduna bu 5-star hotel restaurants fast food chafam phawda if haidana sakthong pujari phawba thamnari sakthong mami yaman madagi mana apam mongda tawnarakpadigi boil sabi yamna phai hawi half boil yerum sanari baduni haiduna ahi apa saba pujari amana pan aphutpa half boil toraga pijarubadai mathak makha khaktana handorakpadagi laikatnaba phug yaukre amuk suni aikhoina naha oiringaida picnic satpa haigadra mitai lolda lamsak saba satpa hairabuske inkhalakpa naha oiringai gi matamda hairedana
Imphal Beri akoibida tourist spot ayamba mafamda satnaba matamni Moirangi Sendra Kaibul Lamjau Chusampurgi Khugada Asom Wangmadana Sugunu Serau Turel Haitharakpada Kaksing Garden Kaksing Lamkai Mamangi Nagyok Pukri Singmagi Fazaba Mamanglomdana Yeripok Mamangi Thum Thokpham Sandrakhong Ningel Nongpok Sikmai Awanglomda Haigalagana Sikmai Turel Paring Kalapahar Modbung Poyok Singkre Masing Thingamdre Maninglomdana Singdadam Phayeng Kangsup Iroi Loibada Makarom the Fobola tourist spot Lakoi Pata Hi Tonglaga Lusin Kibani Madura Saki Basak Nga Nganu Yen Sasan Mayam Nahaibato Sakhidri Baharaga Makung Mari Panbada Kangthol Masa Panbadana aeroplane Mangaire Adum Oikibani Salibana Makal Makagi Imana Basuri Karamana Semgali Photocopy Karamana Aswaipo Koivasaki Karamana Thong Taknava Semgali Sagali Yen Nganu Haming Thong Mada Aina Thongni Munaraki Maduragi Kanarai Fare Duri Puzari Ahum Duna Insang Sa Thong Mana Apamba Umur Umasing Tum Sumana Mana Taning with Taknarasi Sini On Topani Saktong Pamduda Kabai Sega Piraga Kalakle Kamdok Nabada Awaba Moiki Adoba Hosiki Ningsing Nuraga Ikoi Ting Nabada Nukmine Kok Tadadana Mana Apam to the Taunaragadi Madugi Pal Apabu Oidi Habadu Ningsing Bakani Masakta Panjari English ki Prababadu you want to be Asuna Piri. Too many people involved in trying to do the same thing so that the final result will not be good. Masima Handaki Tataru Farakadorava Sarang Naraba Manipura Tuan the Kuki loops in the Hainingba Nangning Mamonda Makalgi statement Tolapas in the Manipurgi Miam the day Koidau Sogatpa Langak the Madam Sadana Ningaita Boina Towali Kudamoina Moreda Mitei Sangu Yari Hakibudu Makoyangadra Oideroi the Bawani State Force Tamba Yaro Habadu Sungam Libra, Narang Hantasu State Force Special Commando Sunamite Kulakta, Sang Bohuran Kuki Mangataruk Fakat Palekre. Housiksu Round the Clock Commando Personal Suna Hinung till night and Axianari, State Kilambu, State Force Nangaxian, Gadavani Habi, one to Kangdana, Tolakibi Statement Maitiki. Makoin State Force Sang Yaro and a Tingbiki Maramdi, Mitei Kulda Moreh Maningtamna Puran Yahab Oram Ki. Now Nova Powder and Han Mitei Make Lyric Mai Takiba, Sadar Hillski Nabama Pam Singda, Mitegi product Ben Taure Heba, Karan Turan Yikong Amuk Sanshilak Libasinori, Mashida Karisungani Oidi Maduri, Kuki Lamentu and Basingi Matogdi, Mitei Singbu, Koidok Sawat Hanba Madi, Impal Makatan Irang Hen Bahabisini. Major Indians language Oikrava, Aichidulus and Krava Mitei Manipurgi, Lol Makoina, Mapok Tarela Honarabasu, Tingmang with Abanatre, Mako Pong Lauraga, Makanao, Tatlaga Tokrakadabani, Emegi Takatam Kraba Manipuri Lolgi Lady, Amani Mai Taki Baduda, Makogi, Panam Lokre, Mayek Sulazadava, Lol Sumatung Maram Kangdava Karanganglaga, Hingsata Bomi Kuzo Kraga Mana Ruba Honati, Matam Pamui, Atopiram the Kokta the Sihaningi. May whom the Horaki Balana the Makogi demand Amata Piki Basulatri, Punky Basulatri, Panglaroi, Kanglakpadadi, Pambai later Duna Zat Taurakani, Makatanus Zat Tarokigani, Iroiba Haitavadigi, Irak Naduna, Shiragadava, Kanbina Basulatrava, Mana Ishing Manuna Pambai Lectraduna, Tiangnava, Napi Maka, and Oirabasupai, Sibidum Siki, Habiduka Pakani. Join student Budi Yaman Amuk Susam for the Iranami Kuding Shuti Taga Dablin Lakoki Badu Sumanipurgi Sip Secretary Dr. Binit Joshina Kakre General Holiday Oiba Irainatana State Amadi Central Government Authority Management Authority Institutions Establishments Autonomous Budi Sing the Su Mahiru Amadi Staff Sing the Su Strict Attendance Oigadabani Aini Yadava Noxon Pajanava Singi Moa Lauridabani Hana Fontokre Mahiru Sing Amadi Government Office Ki Oina Mankibatam Kupatnaba Tangs Shuti Oiramba Pauba, Kaktatuna Tabak Mai Unshinana Popok people like Rabani. Government Ragana, semi government office ki oina student body amane hekta Shuti Tabang Ambigi Hakliti, Lenga Karmasari, official Natragana police, Ukil, doctor, Ozadigi, clerk, peon, Sakidar, Susampurgi zone, student Budina, Tulo Pipanati, Lenga Kuinadi, no work, no pay, no attendance, bill, BS absent, Tabakadava Tulo Piroi, terminate Ogani, Shida Waloi. Irai Kudingi Shuti Taragadi Sanapati, the Yumsakisa Kudingi, Shuti Tagadavani Haina, Ningai, Torokagana Kamdawa, Langak lady, Matawadum Torakani, Okigidi, Lan Taukigani, Amuk Laptorakli, Madu Susaironi, Siram Dagi Aroiba, Kongauni Haina, Logusi, Niba the Supidrava, Mang Pauna Ruidava, Mangda,
matam manghanduna oibasu oiraroi miyam punamak wahanbagi thawongsidhi asingbagi thawong na tehningi mahai haiba wakal tawa Kuki intellectual singna tumina leisiliba nahana maiba saba mang thalngadoriba Kuki community singi khalubada wadaba ngamde hairi aduga hausi koina di miyam pawsi matang sa lusinjarage masu miyam puna no update ngaminasi